ꯃꯌꯥꯝ ꯑꯃ ꯀꯟꯅ ꯊꯣꯏꯗꯣꯛꯅ ꯀꯞꯄꯒꯤ ꯆꯦꯅꯦꯜꯗ ꯇꯥꯛꯆꯔꯤ ꯑꯗ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯃꯨꯛꯕꯥꯡꯁꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯩ ꯃꯨꯛꯕꯥꯡ ꯍꯥꯏꯕꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯣꯔꯅꯤꯡꯅꯦꯕꯀꯣ ꯃꯣꯔꯅꯤꯡꯁꯤꯒ ꯑꯩꯅ ꯑꯗꯨꯝ ꯍꯌꯦꯡ ꯄꯥꯔꯣꯒꯤ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯑꯩꯅ ꯊꯣꯡꯕꯗ ꯊꯥꯛꯀꯗꯕꯁꯤꯡꯗꯨ ꯎꯠꯀꯦꯅ ꯇꯧꯖꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯌꯨꯛꯀꯤ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯕ꯭ꯔꯦꯗ ꯑꯣꯏꯅ ꯇꯧꯔꯦ ꯆꯝꯅ ꯑꯗꯨꯝ ꯆꯥꯒ ꯍꯣꯏ mày phải thấy chưa cố cứ được xin thầy sẽ làm đi nhà tụi mày ăn sau rồi lại cố không biết rồi âm rồi Ăn bao nhiêu bằng đồ rau á? Sao? Ừ.
Sinahawayan ko itong mama. Saging sari ulit dyan pa. Anak, mana? Cuma masak dengan temannya. Hau. Pedro. Cho. Pedro. Đâu cho. Cái lâu đấy nhở? Cái lâu là chẳng năng cảnh chặt đâu.
ꯆꯥꯅꯕ ꯆꯥꯛ ꯂꯣꯏꯅ ꯍꯧꯔꯛꯈ꯭ꯔꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯁꯣꯏꯕꯨꯝ ꯊꯣꯡꯕꯒ ꯁꯣꯏꯕꯨꯝꯒ ꯉꯥꯁꯤꯡꯒ ꯑꯗꯨꯝ ꯉꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯠ ꯃꯆꯤꯠ ꯁꯦꯒꯥꯏꯔꯒꯅꯦ ꯁꯥꯏꯔꯒ ꯊꯣꯡꯕ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯀꯨꯞꯀ ꯍꯋꯥꯏꯒ ꯊꯣꯡꯕꯁꯤ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯃꯊꯪꯗ ꯀꯔꯤ ꯆꯥꯕꯤꯔꯛꯎ ꯍꯥꯏꯅꯣ ꯀꯔꯤ ꯊꯣꯡꯕ ꯆꯥꯕꯤꯔꯛꯎ ꯍꯥꯏꯅꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯛꯎ ꯑꯩꯁꯨ ꯑꯉꯝꯕꯗꯨ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯟꯅ ꯕꯥꯏ ꯕꯥꯏ